ngasi ayuk phongkiba tongan manipuri se phongsing amasum thokkiba thawdo wathoksingi maruoibe I pausing khongasaraga manipur top channel gi mekedi gi myam da thamjagi ahanbada S Rajan ngasi ayuk speaker pro tem oina wasak loragani BJP legislature party gi leader khanana bangasi observer thunglaragani taraga mathoi suba manipur legislative assembly hayeng dissolve tawga loina taragani to suba manipur legislative assembly linglagani masigi loina handaki mikal da mai paklakhiba sing MLA oibigi wasak launana ba hanagi education minister Sorokhabam Rajan speaker pro tem hapkhre amasum secretary to governor Bobby Waikom ngasi thokiba order amagi matungina lamsang assembly constituency digi mai paklakhiba S Rajan Indian constitution ki article samaga marfuga nipan ki matik mayai sejinaduna governor laganesa na taragani to suba manipur legislative assembly speaker pro tem oina haple ma hayeng ayuk pung 13 tara tabada rasbona pangthukpa asamba thoram amada governor laganesa na speaker pro tem oina wasak lawgani pau shina makhatana hai mikhal mai paklakraba sing lakliba ningthokaba numita MLA oibigi wasak speaker pro tem loirabiyai amasum masigidamak mari leinaba se sangsing hayeng thoklaba yai haina panari marasida BJP legislature party gi lusingba khananabagidamak BJP gi observer hayeng impal thunglaragani magna hek thunglabaga mikhal mai paklakraba sing unanaba thorang tauri pau shina observer na mai paklakraba sing ammam to oina BJP legislature party gi lusingba kana ohenba pambagi haina ammam to oina hangadari masigidamak thorang to buloikre adumapu BJP gi observer adu kana oigedagi haiba sapsana khangmamdri marasida BJP gi legislature gi manungda lusingba oinaba party sigi manungda aronba thorang kayamram tawnabagi wapam laidi legislature party gi lusingba oinaba mai paklaba sing phongna kem tawnaba udragasu masida punsinaraga wa khanabagi paudi adumak laidi mangjongna center gi lusingba singna minister gi pharmacy gi dama party manungda misang khomba kem tawnaba yaroi haina athingma pirakhiba lekre center gi lusingba singi yathangak poina se minister gi post tanari bu lusingba amatana kem tawnaba gi paudi leti mikhala mai pakraba sing makhoi gi mayumda miyamga loinana lengdana leiba uba phangki sohadi pausna makhatana hai se minister gi lamjena sida hauji caretaker minister oriba nongthombam beren works minister TS Bishwarjit Manipur Pradesh Congress committee ki president oiramdagi BJP re sanglaktuna mikhal thengnabada mai pakraba Govindas konthaujam speaker wai khamsana masum hero esidagi mai palakhiba thoksum radesham gi maming panari adumapu BJP gi wangangloi oiriba Jidandadi party gi manunta lusingba munnaba masum kem tawnaba mata leiti haina su singdokre atopa pawmana Susampur da bom pokhaibada amasire Susampur police station gi manungda leiba Zion Bank da ngasi numidang pung 3:10 rom tarakpada bom ama pokhairakpada yamdrabada miyoy amasire bom adu grocery dukan amagi mamangda khinba dustbin amanda thamjilaga pokhailamani laikhidraba miyoy adu gi maming Deepak Shakawi ma dukan adu gi mapuni hairiba dukan adu Susampur sida handa chemical da independent mire oikiba James Kuma Hozel gini haina supaus na palakli atopa pawmanamo mai pakna sangyeng tawkhiba sai ohum helaba fawa waste to energy plant salai bangamdre Imphal manungdagi tholakpa amora kai sing asi ningthina treatment taraba matung mai puthoknabagi pandamda lamdengna pakhetkiba waste to energy plant asi sab loiduna kumja English ngani ga 18 gi February thada mai pakna sangyeng tawkrabasu tuwan maram kyari gi hauju fawa mai puthokpa ngamdana leiri Imphal West District ki manung sanba lamdeng da laidiba solid waste management plan asi Imphal manungdagi puthorapa amot akai singdagi compost fertilizer onthoknabagi pandamda Ahmedabad based over innovative EcoCare Private Limited amasum Thermotech System Limited ka lanai farm ani asiga public private partnership PPP model fakhatkibani adumainama compost fertilizer sungba sidagi lem hauba amona kai singa sidagi mai puthoknabagi pandamda waste to energy plan asi kona hapsinkibani plan asida mai puthokpa yanaba machinery sing pankhatpa loiduna kumja English ani ga 18 gi February thada mai pakna sangeng tawkhrabani adubu plan asidagi puthorokpa mai edu Manipur State Power Distribution Company Limited MSPDCL na laigedaba oibana company asina mai punabagi line tingbagi thabak loisinba
ngamdabadagi matam sangna panthaduna lairakibani hiram asigi matangna lamdengi solid waste management plan gi masin satpa misa amana pausi asida hai waste to energy plan asidagi mai puthokpa si gas engine amagi matengna puthorakadabani atopa paw manamo mirep sani ga humfuga manga gi manungda marfuga mari deposit mangki congress mirep taraga mapan BJP gi mirep ahum deposit mangbada yauri handakta pangthokiba taraga nithoi supa manipur legislative assembly gi mikhal gi phal laukthokpada mirep oikiba sani ga humfuga manga gi manungda marfuga mari deposit mangki singi manungda mirep yankhai gi mari puthokiba congress ki na taraga mapan amasu mirep humfu puthokiba BJP gi na ahum yauri Election Commission of India na same ki basana kanglon matung ina bot thadana ki ba apunba masing adugi Sarda taruk bot phangdragadi mirep adu deposit mangi haina pali amasu mirep oina na bagi damang deposit tarokhi ba general gi oina lupa lising tara adu schedule trap ina lupa lising ani gi senpham do amuk hana handok laroi mikhal gi phallau thoki bagi Election Commission of India na thoki ba serol sina yumpham oiraga Congress ko ina deposit mangi ba mirep taraga mapanadu Andro Susampur Jiribam Kangpokpi Kairao Kaisamtong Konthauzam Kumbi Lamsang Lilong Sagolban Cycle Sekmai Singhat Tamai Thangmaiban Wangkhai Wangwoi amasum Yai School Assembly constituency ni Mikhal pangthokadaba hayeng na ngairaba matamna mirep oiba tokle BJP gi mirep olu khoite saugalle haina laukhthokiba salam joi mikhal asida bot chamaga yangkhai ge taruk khaktama phangki Lamsang Assembly constituency da Congress ki mirep oikiba manibabu likmabam bot chaniga nifuga mate phangki magna phangliba bot ki sang asi sad 0.76 khaktani deposit mangkiba atai Congress ki mirep singa dudi androda kaisam ningthem jaw yauri magna electronic voting machine da bot sahumga marfuga mathoi amasung postal ballot da bot nipan puna sahumga marfuga nipan phangki magna phangkiba bot ki share asi sada 1.60 ni ACC da nota da bot samaga kun thadaramki bot thadabagi sang na sar 0.36 oiki BJP yu oina deposit mangkraba mirep ahum adudi Mau Assembly constituency da mirep oikiba Sani Alexander Maiko Tamai Assembly constituency da mirep oikiba Wilubau Newmai amasung Tadubi Assembly constituency da mirep oikiba O Lorini Paushin hai Mau Assembly constituency da BJP ki mirep oikiba Sani Alexander puna bot lising yang khai ga samapan ga humdraga mari thadana khibagi manungda supnata gi bot sani ga humdraga mapan phangki Tamai Assembly constituency da mirep oikiba Wilubau Newmai na supnata gi bot sahumga maudraga tare phangki maki bot phangki bagi sang sara 1.62 khaktam oiki Tadubi Assembly constituency da mirep oikiba O Lorina supnata gi bot samaga maudraga mathoi phangki magna bot phangki bagi sang na sara 0.42 oiki Pau Shinhai Susampur Assembly constituency punna mirep taret lambana khibagi manungda mirep mari deposit mangki Assembly constituency asida deposit mangkiba mirep mari gi manungda Congress mirep yauri oina Assembly constituency ki mirep taret lambana khibagi manungda mari deposit mangki Sekmai Assembly constituency da mirep nipa lambana gi manungda Indian National Congress ki mirep yauna mari deposit mangki Kairao Assembly constituency da mirep taruk lambana bada INC gi mirep yauna mari deposit mangki sohairi khoai gi ngakpa maunga mada Janata Dal United Manipur State Unit ki president oidiba Halkhan Pau Taithun Singhat Assembly constituency da supnati gi bot lising amaga supnagi kuntraga mathoi phangduna deposit mangki ACC da puna bot lising kun gumdoi ga satruko kuntraga ni thadana ki mirep asigi bot phangbugi sang sada 4.36 khaktama oiki hanasu paus na phungdorakli makasa tharak point na to papaw mana jiribam da internet service thingkre handak pangthokiba taraga nithoi suba Manipur Legislative Assembly mikhal gi tha asigi tarada fallau thokraba tungda jiribam district miyam gi asaubu ihau lakliba si laksinanaba district asida mobile internet service thingzile haina Manipur lenga ki Home Department order thokre Home Department ki Special Secretary Home Hais Gyan Prakash Kuyek Pidno Thadorakpa Sirolaman Hai Kanaguma Miyo Krana social media ki Kutang the Semjin Sajin Bamadi Aranma Wapam Ka Sandok to Miam the Irang to Onanaba in Chinduna Lady Asiguma Tawong Sina District Sigi Law and Order Sound Akaiba Pidona Miyo Bigi Lantum Amang Tatopa Madi Kangluk Masil Gimarak to Sunuana the Fawu Torapa Yaba Wapam Ka Sandokle Kunagi Mayuk to Liba Kanaguma Miyo Krana Facebook WhatsApp na singba social media singa masum SMS ki kutang na karigumba aran wapam singa si sandokpa thingnabadagi district asida hauji oiriba phibam asi laksin mangamnaba temporary suspension of
Telecom Services Rules 2017 gi Rule number 2 gi makhada district asida mobile internet service thingjin mani athing basi khudak tigi horaga numit mangani sanagani hainasu pawksna palakli amaromdana Sonia Priyanka amasum Rahul Gandhi ngasi pham thadolapiyai handak leba sigi tungan state mangagi assembly election na congress na sauna mai thikiba asidagi INC gi President Sonia Gandhi Masanupa Rahul Gandhi amasum Masanupi Priyanka Gandhi brada hayang Congress Working Committee gi meeting da resign torabiyai agency tagi phangba pawsina hai makhatana hai Uttar Pradesh da Priyanka Gandhi na paksana campaign kyara khana sathakrabasu political parties singi manungna yamna nemna marisu pataki Punjab ki oina su Congress ki lengak leirambadagi handaki mikhaladu da Aam Adami Party gi makutta maithi banangki loinana Uttarakhand Goa amasung Manipur da BJP gi makutta maithi banangki makhoi pham thadokpu gi wafam asi Congress ki lusingmasingna kupna khanaduna lepna gadauri handaki state mangara pangthokiba mikhaladu da Rahul Gandhi amasung maki mase Priyanka Gandhi na star campaigner oina vote khombagi thaba asi satakibani Congress Party gi Leba asida oirakliba phiba masigi matangna irai numit ki numidangda G23 gi lusingbusingi mipum ama Congress ki senior leader Gulam Nabi Azad ki yumna pangthokre loinana hayenumaizu numin asida handaki mikhalasigi matangna party gi oirakliba phiba madugi kumna khanna neinagadauri haina su pausna palakli makasa tharakpoina to pawn EVM sizinabagi muhutta ballot paper sizinabiyu haiduna signature campaign sethaba horagani EVM sizinabasina asyengba miyamgi mihut khanba ngamkhiroi haina thambaga loinana lebasida election EVM sizinabagi muhutta ballot paper sizinabiyu haiduna signature campaign ama sataba horagani thongju esida Congress ki mereb oikheba seram nekena phongdokre press thadorokpa maki sirol asina makhatana hai EVM sizinabana miyamna election asida thajaba nongmonomi hengalakli Manipur gi miyam punamakta EVM gi mayokta signature campaign asida yauriba madi election da ballot paper sizinaduna democratic election mek siengba process am ohensi hairi hansu pausna palakli makasa tharakpoina to papawmna nongmai kapsilamagi mayokta wakat mifam satakre handak pangthokiba mikhala dura Khetrigao assembly constituency dagi NPP gi mihut oina khankraba Sheikh Nurul Hasan bu sogot pasingna ACSC gi BJP bu sogot pasingi yumna nongmai kapsin bamadi nung thomjinduna Landara I haibigi mayokta tungan mafam singda wakat mifam satakre wakat mifam satakiba mafam singa dudi Kongba Bazar Nongthongbap Laikai Kongba Thambal Khong Kongba Laisram Laikai Kongba Sabal Laikai sina singba mafam singni Kongba Bazar Nongthongbap Laikai satakiba wakat mifam adura saruk yakibi Thiam Ongbi Surjabalana hai Haukiba February kungani pana pangthokiba ahanba tangaki mikhaladura Khetrigao gi miyamna ANPP gi mirep oikiba Sheikh Nurul Hasan bu mihur oina khalakre ASC da khunda minariba furup khudima ki miyambu nungsina yengani hena phongdokpigi matungina makpu mihur oina thagatkibani mikhal mai pakraba matungna makna phongdokkibu wafam adugi ona tainabada makpu sogotpasingna mikhal laukthokpa hek nungan madigi BJP bu sokotpa amadi BJP gi damak sen chongkiba miyam gi yumda changduna phubu cheiba nomai kapsinba kya satharaglibasi laibak thibani makna hai miyamna pamna khalakkiba makna miyambu yeknabu oina urakpadagi ngasidi ACSC gi miyam yumda leiba ngamdre asigumba mihut asi ACSC gi miyamna makhatana lehenba pamdre amadi maki makhadasu aikoi leiba pamde makpu sogotpasingna sathariba thawong asi mari leinabasingna miyeng sangduna akanba action lokhatpiu haina spalakli nakalamaromda Kongba Sabal Laikai da phamkibu wakat mifam adura Laikai asigi maira paibi lusingbi toijam Laxmin hai ACSC da khunda minariba mipung khudimak nungsi chanan laiminarambadu handak pangthokiba mikhalajuda mihut oina khankraba NPP gi mireb asibu sogotpasingna miyambu BJP da vote pirubagi damak yumda sangdu nongmai kapa nunglangsinmana singbagi thawong ka satharakpasi laibak thibani amaramdana miyamna pukning fathana laibiyu asabudin Ziribamgi miyamna mikhalgi penadaba nungaitaba punamak thadoktuna pukning fatharaga laibiyu ing tatap thaba lamdamam ohenanabu hotnamini sena Ziribam ACDgi mikhal mai pakraba MD Asabudina phongdokre Wamising unaba madamagna hai hokipa Mars tarada mikhalgi fallakthokkiba numiki numidangdagi hauraga ngarang fawbara thoningdaba thawdowa thokra thokkiba silebak thibani asiguma paw fawdoknaba watpadagi thokkiba thawdoksing asi lepiduna marup mapang oinan nungsina laiminasi hanas pawdamki Amaramdana BJP gi workers na yumgi poste kya mangata thuan bikre
BJP gi workers sing ngarang dukan thukai bidana tana gari mai thabagi thawdo du sel sana lupa amadi yum gi post kya ma ta thon kre haina MLA Asabuddin gi nominee oiriba dibong gi Moirangthem promen mitai na phongdorakli thokiba thawdo du mari leina Moirangthem promen gi apok PM Hemabati na permission hai ma ngarang dari mapanda patipsai itlaga leiringai tanpham aduda makhol ama tabadgi kadaida kaidawbano haina yeng muthokpu matamna miyam aduna makpu ubuda chensilaklaga promen puthurao haina BJP gi workers sing thomjilaki matam aduna miyam aduna akanba wai wata kya sejinarakpadigi imung sak saraga leramba isu nupana thang paraga senthorakpadigi madudagi thomjilagliba miyam adu senthoknakhibani mikhal mamangda sunupa miyam ama laklaga phajatabu wai wata kya sejinaramba laikre ngarang lakliba miyam aduna isu nupa puthurao warakadabani haiba wafam kya phungdoramliba aduna karigumba phatanungda thoklabadi kanana teksak pubigani asigumba kahenma thawong kya satharakpasina ahing tumba phawba akiba phawre promen gi mataima M Binotan hai isanupadi tumina adum imungda lerambani dubu miyamna tahaidabu wai sijinarakpa amadi irang horakpa aduda masa kanjanaba amadi imungi miyoising kanjanaba honakibani amasum miyam ama laktuna akayai tuai thuanba aduda imungi posi kya thugairam ki haina supalakli Mapalam gi paw mana Tripura da nupi na mapuroi mga kaklaga hatkre Tripura gi Khowai district nupi amana ngasi thangzi gi ayu angan mada maki mapuroi badubu mga kaklaga hatkre amasum ina luplaba mako oda plastic khawma gi manungda haplagi imung adugi laising amagi manungda thamkre haina police officer amana phongdokre thawdo adugi matangda Khowai superintendent of police Banufta Chakraborty na haiki Kari karamba maramdagi mihat na sathabano haibda hawzik khang mangamdri adobo matai manao ani edugi masanupa ahal aduna di maki mama adu handak matam khragi mamangna wakhalgi mawong tadaba ma leirakre amasu mafamdugi yadu mantra tawbo miyo amana layeng satharibani haiki mapuroiba hatpa masagi saini phugani thoi surabi nupi edu district adugi India colony khungang daliba makhoigi yumdagi fakhre magna mafam aduda nomagi kusuman tanba maki mapuroiba Ravindra Tanti amasu maki masanupa ani ga leibani aigi ma si matam punamakta vegetarians amani adubu ma ngarang yen thongba saki amasum tumnana ba koi punamak satki khanghaudana ehak mikap thoki amasum aigi ipadu manga kakthalamba uki I tairaba thang ama paiduna imana leptuna adu ubuda ehak thuklauki aina mayam tanaba lawdigi mahaka adurigi senthoki amasum aigi ipagi mako odu aikhoigi laisang adugi manungna thamki haina masanu paduna haiki madudagi magna ka adugi manungda masamak thong lun sinduna laiki amasum mafamdudagi makpu police na phaki haina su pausna palakli amaromdana chief minister kanana oigani haibigi matangda BJP Nakpak Tanarabra BJP gi mai paklabasing okpada kairaugi L Rameshwar party office ta laktri leadership ki kem tawba leite aisu yaude Sarda February kungani panamasu March manga da tangkak ani thona pangthokiba taragani thu suba Manipur State Assembly mikal matungna apunba segment humfugi manungda kuntragani thoida mai paklakiba BJP na soidana anawba lengak siembagi lambi romla sangsilakpada iroinana party sina lusingba lengak linglakpada kanana chief minister oigani haibu wahauda party si maset ni thona tabamak thoktragasu party manungda mai paklabasingi marakta Nakpak Tanarabra haibigi wafam tholakle oirakliba phibam sigi matangna phangwa pawge likhunsingi matungina taraga mathoi suba assembly election matungdagi lengak lusinglakhiba BJP gi makedigi en berena chief minister oiduna mamangi tam mapung fana lusinma ngamkhrabasu anobu linglakadaba lengaktagi mahakna makhatana chief minister oiduna lusingbada yaningdaba pamdaba ariba amasum anobu party gi MLA khara tholakle haibisini Maramasidagi lingadoriba anoba lengakta BJP na lusingba lenga oiraklabasu en berenba muhana chief minister ohenbagi mohta mai palaklaba mirep singna pamba miyoibo chief minister oheningmagi apamba phungdorakni adu moinama ngasi numidang athengba phawbada receipt kuntrag ni thuida mai palakhiba BJP gi mihut singi lusingba legislature party ki leader khanbagi thabak pangthokidri masimona BJP legislature party ki leader na chief minister oirakadaba masibu khandringagi mamangna party manungna Nakpak Tanarakpani hairi adumainam oirakle haidiba phiba masima party manungna phongna tholoktuna akanba pressure pibigi wafam dilaitri adubu mikhalgi result lakthoklaba matungda party manungna oirakliba development asigi matangdadi BJP gi ayamba national leader singna khangle hairi
Maram asiga iroinana tha asigi taraga mapanna taraga mathai suba Manipur Legislative Assembly gi mapunsi loiragadabana numit asigi mamangda anauba taraga nitu suba assembly lengak lingdaba yadabanina hayangmak BJP gi legislature party gi leader khanbaga mari leinana center dagi lusingba sing lakani habigi thajaba Nakpak Tanarabra kanglup animakta yauriba singna thamnari aduga BJP Manipur Pradesh ki makok thongba lusingba singdagi hauraga party gi karyakata punamaknasu haujing BJP parliamentary board ki khongpham khaurang na ngainari pausna makhatana haibada oirakliba phiba masigi makhatarakpada hanagi chief minister N Berena amukka hana chief minister oibada yaningba masum pamba mirep sing magi maikida leiri aduga magna amuk hana chief minister oirakpada pamdaba masum atopa ama sindokningba kangbudasu party gi maruiba lusingba singsu oiba nauna amuka su karaglaba sing yauna anauba karaglaba khara fawa punsin tasin aduna lainari haina spouse na pali adumapu Manipur lingadaba BJP na lusingba na bulenga sigi lusingba khanbi wafam Nakpak Tanarabra animaki apam pam dagi matungina satloidabana ka hena mathi phongna badi tawdri nakalamaramda BJP na magic number lan khalaktuna apun basit contract nite phonglaga absolute majority oirabasu nauna linglakadaba lenga sigi stability gi damak yenglaga hanadagi satminarakpa Naga People Friends NPF amasum National People Party NPP na singba yauna Prime Minister Narendra Modi na lusingniba center gi National Democratic Alliance NDA da mapang oiriba Janata Dal United na singba party singsu lairibana chungshinagadaba kangbuda karam party singa kusamnaduna satminagadagi haibasisu BJP gi legislature party gi leader khanbaga yamna naknana mari lainari maram punamak singa sina ngasi numidang athengba phawbadi MLA kuntraga ni thoi karaklaba BJP gi legislature party gi leader khanbagi thabak pangthokidri haina supalakli amaromdana handak tangkagani thokna pangthokhiba taraga ni thoi suba Manipur State Assembly election gi result laukthokpada BJP ne sit kuntraga ni thoi karaktuna mai paklaba singbu party gi office oiriba thambal sangnenda loina oktuna ikai khumna utpagi thoramda Imphal East ki Kairao Assembly constituency digi party gi ticket karakhiba L Rameshwar ngasi fawada laktaba maramna okturi haina BJP Manipur Pradesh ki president Sarda na phongdorakli man makhatana hai singi assembly constituency singda mai paklaklaba sing khaktana tana independent mirep oina mai paklaba mirep sing fawbod lakre adubu Kairao AC gi L Rameshwar khaktani ngasi fawbada thambal sangnenda yorokhidri haujik BJP dagi karaklaba singna chief minister kanana oigitagi haibaga mari leinana kem taunare haina yamna ngangna batanare ngangna ragliba dugi manungda party president oidiba mak masamaksu kem tawbadu yawi haibagi paw fawba sandokpa thingnare masidi yamna lanba wafamni president ama oina ma haujiksu thambal sangnenda lengdana leiri mikhala mai paklaba sing thambal sangnenda dumak sangningbani makhoibu taramna okpa haibasi party president amagi thaudang ne haidi maram aduna kem tawba haibasi maki maiki digidi sapsana khangba letri BJP gi manungda apun migi oina kem tawbudi maki mathauni aduga thongam bisurji kem tawbudi yawi haibasi di yamna lanma wafam oibana masimakti maki maiki digi kandem tawi haiki aduga party gi manungda BJP gi MLA kuntraga ni thoimaki magi apamba aningba khudingma phongdokpadi yagani makoina phongdorakpa pukningi warol singadu center gi lusingba singda punamak thamduna khangani adubo BJP gi president na kem tawbadu yawbudi leitri hauju phawra kanana chief minister oigani oiroi habigi matangda BJP gi oina mai poroklaba MLA amatana hairak leitri center na pirakpa yathangi matungina thabak paikhalakadaba maramna makhoi gi direction ngairi mamangna su high command ohelasi haba miyoida aduma ohenkibani maram aduna hauju phawbi oina center gi lusingusing karigum amata hairakpa leitribana masigi matangda ngangna saknariklibi myam si maram sati hauju koina di mikhala mai palaklaba mirep sing okpagi thabak leptana sathari haina su phongdorakhi tentangna pawng tang myam da hapsaramge NIA na mi lalonba taruk fare lewasi gi tuwan mafam sing maruina Assam West Bengal amani Meghalaya gi ngangkhoi gi mafam singda mi lalonba gi thabak sathaba miyoi taruk National Investigation Agency NIA na faraba miyoi sing adudi kumkum amasum Salam Laskar Ahia Ahmad Chowdhury Bapan Ahmad Chowdhury amasum Zawauddin Ahmad Chowdhury amadi Wanbiang shooting ni makoi tarumak NIA na Assam Meghalaya amadi Karnataka gi tuwan mafam sing thibu humbagi thabak sathaduna fabni so haidi amaromdana NPP na BJP gi sarkar ga puna satmina bana tragana satmina da ba haibadu makoina lepsagadabani konar sangma
NPP na BJP gi ani suba tam gi sarkar sida puna satminaba natragna satminadaba haibadu makoina lepkadabani karigumba BJP na NPP gi support pamlabadi party sigi MLA singna lepkani haina NPP gi national president oiriba Meghalaya gi chief minister Konark Sangmana national media ra phongdokre Meghalaya gi chief minister asigi maikedi gi maki party sina BJP ga puna satmina ningbi gi apama phongdokrabasu sapsana BJP ga satminagani natragna satminaroi haibadu di phongdokhide NPP gi asi asigi Imphal Khongsat ka mari lainana NPP gi ticket mai paklakraba candidate sing unare loina candidate sing aduda makhata ba kari tawgadagi haibadu firep launaba khankhre hana phungdokhi BJP gi senior leader amasu wariba minister N Beren gi makhedi di mamangi tamgi sakara puna sakar pamina ki ba NPF ka makhata na satmina khigani haibasu NPP ga di satmina ro hana phungdok palekre Konark Sangmana makhata na hakibada NPP asi NDA gi party amani aduma pu mikhal da NPP na masai goiba ideology amaga loinana tongana mikhal thiengnaraga lae aduma pu post poll gi scenario da puna satminabagi phibam leirabadi makhatana sakar seminagane dubu Manipur gi hauji oiriba phibam asidadi BJP na madugi wareb adu laujagadabani haujikti bol asi BJP gi court leire hanasu phongdokhi hari Amaramdana board ka haudrabsu tawgani haki thabak sing pangthokpa hauragani niken handa pangthokiba general election asida maku saugat pikhiba amadi board pibikhiba thongju kendra gi miyam puna makpu thamoi singna thagatpa phungdoi board ka ba ngamdrabsu miyam na maku support tawkhiba amadi thongju kendra ra awonba lakna bo hona khiba dumak yamna pukning thawgatningai oi hainasu thongju kendra gi ANC gi candidate seram nekena phungdokre mana makhatara dun haikhiba thongju kendra da miyam na pirakpa mandate ni haiduna electronic voting machine leiramliba vote masing asi thajaba ngamde mawondagi rival candidate na vote lising taruka sangwa hen ki vai bisi thajaba yadaba thaudungni adubu anga mathau singna EVM manipulate tawkiba soidana oigani masi haiduna su miyamgi mandate oirabanina thongjugi mihut oina khalaba lusingba sigidamak thagatpa phongdo I haina supankhi amaromdana langthabal kendra ana yegerakura paisa Pangbi da pibi ki thabak toklagani kendra sida miyoi lising tarukti CL piraga leibi yai haiba khangle karam syam langthabal kendra da cancer na singba na ai gyarakpada lupa lising tara lising manga lising ohum na singba pangpi da pibi ki thaba asi tawraroi ana ai gyarakpada mating pangkhiba singadu miyam na sahi manga sida masing thapam thopani handaki mikhala duda mathong maram khangdaba paisa piraga pangyada yaba langthabal kendra da miyoi lising taruk lom leire habisi khangle hana kendra sida BJP gi merip oina mai pakraba karam syam na social media gi khutang na phongdokre mana makhatana haikibada kendra sida ma handaki asiga tharaga ohumlak suboina mai pakhibani kendra sida taraga mathurak subo mikhal thengnabada tarelak mai pakraba merip oiriba ama yauna maki loina bimasu masana gunda tawduna mikhal ga mari leinana thamba God chafo masum latin thogai khiba thawong adu yamna sentiment oiba thawong ni kendra sigi polling number 1 dagi 19 fawra gram panchayat ki mikhal sel masum gari puthoktu na khona khiba pradhan oi khiba kya handa ki mikhal sida misang sung sinaraga makpu inthu na bo khona khiba duna mikhal sida aruba rajniti gi tangkak amadi oikhi makasa tharak poina to paw khrane BJP gi leadership crisis ti media na thon mani masum majority fangmana kem tawgi mathau tade Govindas BJP gi leadership crisis ti media na thon mani BJP na mikhal sida mapung faba majority fangmana kem tawgi mathau tade kem tarobsu national leaders na yarak loi haina Bisnupur kendra da BJP gi mirep ta karakhiba Govindas konthaujamna phungdokre ngasi media ga unaba mada Govindas konthaujamna hakibada sakar sigi chief minister gi lamjel da mahak yaude maktam tarelak mai palakhrabasu BJP gi pariwar asidadi yam nauriba mani BJP gi mihut singi marakta chief minister oiningba kaya leramgani masida yaba yadaba praja gi aningba mayam amasu legani BJP asi malem da khwaiti ki chawba political party amani kanabu leader ama oina khangadagi haibasi party sigi central leader singna lepkadabani party na leblakpa warep ta mahak chatkani amasu mikhal asida BJP ne absolute majority fanglabani kem tawbagi mathau tade miyam gi masin mianba ngambadi nate kem tawba haibasi groupism sembani haina party ki leader singna su yarakloi party asida kathokpa magaloni na thabak tawba tarabadi central leader singna hairakpa wa adu inba tabani central leader singna khalakpa leader adu gi mayokta kanamata lebi yaroi BJP gi leader crisis sidi media na ton bani Prime Minister Narendra Modi gi web amasum BJP na miyam gi damakta pakhaliba scheme kya asina miyam na su party sida hena thajaba du lahi gani haina phungdokhi
Govindas Konthaujamgi wafam asi section kharadagi minister gi lamjel da marks yaure haina ngangna riba kya asigi matangda phongdorakibani adubo haina riba mayam adu amata leiti haina su media ki unaba du da phongdoki haina paus na phongdorakli hauji koina di mayam paus si matang sa lusinjarage amasum pathok sagi bi soi ki plan ki bi yaurus mayam ngakpi gani matam gi ba maru bi paus sing su mayam da lepalaitan update bi jara kaina channel sigi makedi gi mayam na thamjari and thank you.